US Navy na Iran gi AKOIBADA blockade tawsilbasu Iran da gi ngasi $1 chani kungi oigadaba thau puba jahaz ama USA gi blockade tagi Lithoktuna Asia Pacific ki laipak Indonesia yauna thaudokre hairi Iranian military na US ki blockade asiri Marvel movies da utpa blockade kumbani hairi ngasi IRGC na USA gi ally oiba laipak amagi oil tanker amada gunboat sizinaduna attack tawraga Iran gi control area da hoijin khre hairi jahaz adu da yawrakhiba crew members sing di asokapan yawhodre hairi Qatar gi hawkhiba thada thau khara puthoklabasu export ki oinadi zero barrel oikhibadagi Qatar gi income muchilakpa hawrakle hairi Qatar gi apunba GDP gi chada yankhai di thau export tawbadagi lakpani aduga government ki oinadi government ki income asi chada marfutra thau yonbadagi lakpani marmaduna Qatar government na Iran gi foreign minister Araksida phone tawraktuna yanadribu wafam sing yasinana bahai jarakle hairi pawasi gi source asi Hindustan Times ne Qatar danatana UAE gi su economy chalainaba sel thumgi phibam phachilaktre haibashini paw kharada phongnaribasi USA gi lanmi sing Iran gi akoibada leiba USA gi sandal taithok palai pak singda amuk hanna paisillakpa ure maming leiba newspaper singda report tawnare Donald Trump na Iran da amuk hanna attack tawba honanaba lalong amuk hanna silakpa oigane haina report sing asida palli international flight tracking data da USA gi cargo planes C-17 amadi C-5 na chingba achouba plane sing Iran gi border maya da deploy tawba hore hairi Donald Trump na USA gi Iran war asi resume tawnanaba sem sarakliba asi Iran na Pakistan gi through da yawhalakhiba point tara mari adu USA na yaba ngamdabadagini Iranian official sing na su point tara mari adu USA na yaba ngamloi khangi adubu Donald Trump pu chapchawa para tambinaba lan thengnarabasu kibidabadagi Iran gi demand sing adu thambani hairi Iran gi hak sing adu phangdri phoba USA ga dil tawnaroi haibagi mostaba gi order amagi matung inna Iran na point tara mari adu USA da PIKHIBani hairi